Lengaki athang matung ina Torbung Gram Panchayat Ward number 4 ki mai chakhautraba maitegi yum singda leinanaba changlubada hanadagi leiramlaba kuki nupa amana thangna yananaba honarakre mafam aduda matau karamna kuki singna leiramlibano amadi Central Force singna makhoi maitegi khul sing changbada athingba pitrabara haina mafam adugi kunja singna hangnarakle ngasi ayuk pung 13 rom tarakpa duaida moirang Oksungbung Lekai Upper Primary School da hangba relief camp da leiba miyoi ahum K.A. Suresh oinam Siam Sundar amadi Siam Sundar gi loinabi Aparnana makhoi gi yum sengdokna naba chatpada thaudo adu thokibane thaudo adu gi matangda Khunrakpam Suresh na paumi singda hai mahak Torbung da leiba 16 Kumon Regiment amadi Chamaga Kuntraum doi Shuba CRPF tege ayaba lawraga Torbung GP gi Ward number 4 da leiba masagi yum da changbane mahaki yum yogadaba khara wallingai da mi leibagi sahum phangbadagi chingnaba amak loinana mahak ayak paktharaga leikhe tanja aduda kuki nupa ama thorakpadagi mahakna kuki nupa aduda ngaiko haina laurubada kuki nupa aduna thang asang mama puthoraklaga yanana ba honarakhe mahakna makalakminariba miyoi sing adu tanaba kanna laubadagi kuki nupa adu mafum adudagi khulai thuna mangkhe mahakalakminaba sing adu khulai amata paidavana Taratarok suba Kumon Regiment ta phone tawraga Kumon Regiment ki personal single loina nupa adu tanaki adubu nupa adu mafum khangdana mangki haina mahakna makhatana phongdurake Sideren hajilubu matamde koki masase ai ga thengnajabani ai khutta ai khulai karimta pajade ai sa kitang adu thengnaba matamsida ai mase mana khaw puro lakpa matamsida na lepu haiba matamsida mase thang ma sato ka nengon etem to kodaina lekai du ka nam ta changdabni na ai changminai ba ai gi kakasiga ai kakasi kaujaba matamda mase mi khara pulla male hana mase adu dagi mase sirani haibagi wakhalondra mase chele cheng kana sonda iba kumam regime leiba adagi sonna CRP leiba asigi karaksidani huji thoiba thaudosi yumda amoda kai kai khar leiba jingdo yum kai sengdo ke hana laksabani ba lakpa matam je da hiji kuki je sandamna bagi jum je changa ga leiramdana akhoi je mayam je mangna laurpai mato ina ni pa je laurpai matung ina akhoi je mayam chenchana mato kumau re jimidam fa akhoi na phone tawre sir CRP de ju phone tawre mayam de loi hupchalak ta la e la matung da moina mayam de chenchana ko chan tawre tanaba matam moi tanar mayam changa ina ni pa lekai mayam changa tanaba matung ina moi je chukhok nomna chenchang gi pati moi je phangau de pha ba je aduna hiji mayam jana akhoi na haijani na sarkar na jo mayam na hari irang nemthare si kangbai gi si menu se phaba da lanthaba yati manung ji matung ina si Torbung de kamaina mi changa ga leidoi no si mathak se da mo mayam ni change habi si mayam de si news de si paukthokpi ganu hana mumoi se hiji mafam du da khunjai khoi na di Torbung haira khangna rami hiji moina macha sandoga ga mayam leibani na khoi ju masi fazana mo khoi na mo khangba ngamdre khoi di ngasi pauk munung da khoi Torbung da ngasi akhoi hobode akhoi mafam ji pokpani adu mafam ji chawbani adu khoi na khangbada ngasi Torbung haibidi ki na Torbung mamang lekai maning lekai haida so Torbung bazar haibidi hena khangde aduga moina macha kun macha mayam ama sadok tana tawrami basidi khoi masim ki mara matang dadi kanagi ayaba ana ayaba piraga andomino haibidi di khangbang ngamdre sidi